Ngarang Nambol Sabal Laikai da Thokhre Thakdoktugi matungda numidang athengba fawba meeting tawkuna India government amasung India miyamda amadi national news channel singda Kuki singna makoidi innocent ni haiba utnaba victims ka chananaba amadi Imphal Berry da afaspa thamnabagi plan da ngasigi Pung 5:30 taba matamda Kuki student organization Churachampurna chinduna yamlaba yu amadi WY tablet sing ngarang numidang yanthokuna mi khomduna public ground lamka Churachampurdagi hauraga Tuibungi peace ground phawba candle lighting and public rally ama chatnina tawriba se namthaki lelini aduga masida Zomi organization singna Zomi gi miyoi amata saru yadanaba haina su khangali yauramba Zomi sing akanba action logadori Ngasisu Bamon Kampudagi Nupa ama Rims the Leikhidre Haide, Dr. Gi negligence dagi Sikhiban Haina patient party na claim directly. Sakhangdaba miyoi amana maunaha amagi kokki sarukta thangni yalaga sanagi likthatuna pukre soglabi maunaha adu ras medicity da hozik layang bagi thabak chatari. Ngarang numidang warang pung 4:00 kunrom taba matamda Imphal West District ke Sengmai SC ge Lamsang Police Station ge manung channa Pumlo Sipai Maning Laikai da Leibi Maunaha Amana Chak Thonguna Leiringaida Sakhangdaba miyoi amana maunaha adugi kokki sarukta athauba posak amana yanduna yamna thina sokhalamlaba matungda maunaha adugi ngaktasiba sanasan mangaga chaning taruki likthatuna pukre Sakhangdaba miyoi aduna tamthiba moongda puraga thamlamlaba maunaha adugi mamingna Moirangthem Ongbi Malengambi LS Ichan Chei Kuntramatoi Mapuroi bagi ming S Basanta Kawi Pumlo Maning Laikai dagini Mahaki sahi ama makai amadi chahi mangarom suraba macha ani leire thaudok asi maunaha asina mahaki yumgi awang thangbuda leiba yumlon naba thoksom suras hyriba asi yumda ngarang numidang wairam Pisana balang sak loiraga masagi mayumda laktuna rice cooker da sak thongbagi thabak tawringai da Sakhangdaba nupa amana khangawdana mafam adu janglaki aduga mahaki kokki sarukta athawba posak amana yanuna yamna sokhallaba matungda Fuba chaibagi thabak tatharaga maunaha asigi mangakta siba sanagi lik adu thatlaga senkibani hairi pawasina hai imung manunggi miyoi singna saksangda sanglaga yengluba matamda marakta wakhan tadana leiramba thingnaki loinana Sakhangdaba duna thatuna pukhiba sanagi lik adugi matonda yawba medalgi saruk adu leimaida taduna leiramba thingnaki loinana maunaha asigi lukhamda athawba thangumba amana yanbagi mafam leirami mamai mamit basin banda su Sakhangdaba miyoi aduna phubadagi pongkhatuna leiramki masida sunatana mahaki khudangi sarukta yana chikpagi yakhun su taramki hairi khudakta asokpa maunaha asi wakhan tadna Rims hospital da pukatuna laikanaki loinana CT scan chingba laguna yengbada phibam tina sokle haiba khangki adubu Rims hospital da layengbada kudong sara re haiduna Imphal gi North AOC da leiriba Rasmidi city da refer taraktuna hojik Rasmidi city da layengbagi thabak chathare hojik phawba soklabi nupi asi wakhan tadri hairi maunaha asibu tamthina sokhalaba matungda sanagi likthatuna Sen kiba miyoi adu hojik phawba masakhang mangamdana leiri adubu maunaha asina wakhan taraklaba matamdadi miyoi adu soidana masakhang mangamlagani hairi Pukau ahal lupta manau nupa na pokminaba mayam batanga tinduna hatkre mihat pani hairiba manau nupa police na fakre ngarang numidang pung 12 rom taba matamda khundrakpam SC gi Sagol Mang police station gi manung chana pukau ahal lupta leiba imung amagi machin manau khana jainabagi thakdokta manau nupa na pokminaba mayam bubu thanga tinduna hatkre mayam bu thanga tinduna hatkiba ni hairiba miyoi adu police na fakre hairi thakdok asigi matangda phangwa pau amagi matung enade manau nupa na thangna thinba Leikhidre miyoi asigi maming Naurem Amudon chahi 35 apokpa en thambu gawi pukhau ahaluptagini mahak puthanga thinduna hatli hairiba manau nupa adugi mamingna Naurem Kullu chahi 13 gawe hairi thakdok asigi matangda Golden Star Club pukhau ahalupki masin chatpa miyoi amana phungdorakpagi matung enade Leikhidre Naurem Amudon hairiba miyoi asiga mahaki loinabi Naurem Ongbi Victoria na ngarang numidang pung 3:30 rom taba matamda club asigi president gi mayumda aduga mahaki mapuroiba amudona mahakpu phuba saiba tawre madugi matangda mapuroiba bu khara warak pina ba haijaramki haire masigi matungda club ki president amadi member kharaga loinana Naurem Amudon gi mayumda chatuna
unaduna khana chainabagi thabak makhatana tawbidanaba haijaki loinana yu thaklaga nupi angang phuba chaibagi thabak makhatana tawbiganu hainasu club ki maikidagi mangonda haijaki hairi masigi matungda mafam adudagi club ki miyoi sing tholaklaba matungda Leikhidre amudon bu thanga thinduna hatpani hyriba manaw nupa nawrem kuluga club ki miyoi singa amuk thengaduna warisaki warisana baduda mahaki mayamba amudon asi yu thaksilaga nupi angang ot neibagi thabak tawi mayamba hatkani handakti ngakpi bangam loi haiba wafam phongdoraki maduda club ki maikaidagi adugumba thabak tawganu ningthina wari sanaduna khana sainaba tawguna ba honabiyu hairamki hairi masigi matungda club ki miyosing adu thengzilakpadagi mayum da hanarakhi hairi adubu numidang pung 13 taramdai matamda Leikhidre nawrem amudongi loinabi Victoriana club ki president da telephone taraktuna masimanaw ani yamna kanna khana chainabagi thabak chathare amukta khambiyu hairaki adubu club ki kangbu singna mafam adu yaudringai da masin manaw khana chainabagi thakdok tokpadagi manaw nupa kuluna mayamba amudon da thanga thinbadagi sire haibasi takibani masigi matungda mayamba thanga thinduna hatpani hairiba nawrem kulubu police na fakre hairi Ambush soglaba AR ki personnel manga Kolkata da layeng nabag damak aeroplane da ngasi pukre ngarang numidang Nambol sabal laikai da sakhang da bakulai paiba Singgi ambush da sokpadagi Rims Hospital da laikat narba matung ngarang numidang pung 10 helakpada Siza Hospital da pukhatuna laikat naki bagaloina mathok taba operation ki thabak sing mai pakna pangthokraba matung asokpa AR ki personnel manga kaibi kulen da gi ningthau khongjam nongton chai nipu manga Assam gi Lakipur da DJ Datta chahi 53 Sikkim da gi BK Rai Harvidar chahi 59 amadi Duradagi LP Sangma chahi 93 ngasi ayuk makhatana layengnaba airlift tawkre hairi paosina phangbagi matung innade soklaba AR gi personnel manga adu ngasi ayuk pung 10 taba matamda Siza Hospital dagi pukraba matung Imphal gi International Airport dagi Kolkata gi damak airlift tawkibani hairi panbayabadi ngarang numidang pung 5 rom tarakpa matamda Nambol sabal laikai maningda masakhangdaba kulai paiba singna 407 tata truck amada tonguna lakiba 33 AR gi personnel Singgi mathakta nomai kapsinduna landa kibagi thogdokta personnel ani sikibaga loinana mangana asok apan nangkibani Chandigarh gi khuda Lahore da leiriba holiday home guest house da Manipur gi iche amata rent lauduna leibiganu Manipur Student Association Chandigarh MSAC na Chandigarh gi akoibada leiriba Manipur mayam maru oina ise ichal singi mafam da karigumba wafam khara thamlakli madudei Chandigarh gi khuda Lahore da leiriba holiday home guest house asida haradagi hauna rent amadi hotel sanduna service tauri adubu hariba mafam asida ichal sing amata rent ta leibiganu mafam asida rent lauduna leibada aduki matek sep oidaba mafamne haina association asigi maikadagi khangalakli hiram asiga mari lenena association asina thadorakpa cherol asina haribadi khuda Lahore da leiriba holiday home guest house asida hanadagi hauna rent amadi hotel sanduna service tawguna leiriba asida Manipur dagi ichen kaya rent lauduna leiri hanadagi su mafam asida natai chadaba thawong kya owner singna chathaduna leiramle handak sui kuidana owner amana Manipur gi satri amada natai chadaba wahai wata singanguna message tharamle maramaduna mafam asida makhatana Manipur dagi lakpa ichel sing amadi Manipuri singna leibidana bakhangalakle masigi maramdi hariba mafam asida leibada ichel sing sep oide hari cherol asina hai karigumba makhatana leibiram bathoklabadi maduda tholakpa afapata khudima isa isana pubiyu association asigi maikaidagi responsibility amata loba ngamjaroi hainasu cherol asina hairi Miyoi ama brown sugar gram chamriga yankhaiga konana fare Manipur police ki kangbuna tongan mafam sing dagi mayai kaba nisagi polam sing phagat paleptri garang su Senapati district ki khongnem thana village ta district police ki kangbuna lambi da lakpa gari sing sek tobu ki tabak jathabada bolero car amada tongda lakpa miyoi ama brown sugar gram chamriga yankhaiga konana fare hairi police ki pau asina hai faraba miyoi adugi maming Mr. Dahari Happy Mas sahi 19 kawi Senapati district ki lai village tagi mahangna brown sugar sing adu tongan ba sapon kep 53 ta purakibani mangondagi mobile phone ama sim card ama sufagat ke phagala polam sing adu galorena miyoi adu mari leinaba police station da khosinna khre haire Governor na Chirlauguna retired government employees Singgi pension gi matangda khanakre atubada digital processing system launch togodore
ꯔꯤꯇꯥꯌꯔ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯄꯦꯟꯁꯟ ꯄꯤꯊꯣꯛꯄꯗ ꯃꯇꯝ ꯁꯥꯡꯅ ꯄꯟꯊꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯕ ꯑꯃꯗꯤ ꯄꯦꯟꯁꯟ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯣꯁꯦꯁꯤꯡ ꯁꯤꯁꯇꯦꯝ ꯑꯣꯟꯊꯣꯛꯅꯕ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯦ ꯀꯨꯃꯥꯔ ꯕꯂꯥꯅ ꯁꯦꯜ ꯂꯧꯗꯨꯅ ꯔꯥꯖ ꯚꯕꯟꯗ ꯍꯥꯏ ꯂꯦꯚꯦꯜ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯇꯤꯡ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯄꯦꯟꯁꯟꯒꯤ ꯕꯦꯛꯂꯣꯛ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ, ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯤꯖꯔꯁꯤꯡ ꯁꯤꯁꯇꯦꯝꯂꯥꯏꯟ ꯇꯧꯅꯕ ꯑꯃꯁꯨꯡ ꯄꯦꯃꯦꯟꯠꯀꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯦꯟꯅ ꯊꯨꯖꯤꯟꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯒꯚꯔꯅꯔꯅ ꯁꯦꯜ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯨ ꯗꯤ ꯒꯚꯔꯅꯔ, ꯇ꯭ꯔꯦꯖꯔꯤ, ꯑꯦꯁꯗꯤ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯄꯦꯟꯁꯟ ꯁꯦꯜꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯏꯅꯥꯟꯁ ꯅꯩꯂꯦꯡꯊꯥꯡ ꯇꯤꯂꯤꯌꯟꯅ ꯔꯤꯇꯥꯌꯔꯗ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯄꯦꯟꯁꯟ ꯄꯤꯕꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯣꯗꯔꯅꯥꯏꯖꯤꯡ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯔꯣꯗ ꯃꯦꯞ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯒꯚꯔꯅꯔꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯈꯤ꯫ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯇꯥꯌꯔꯗ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯄꯦꯟꯁꯟ ꯂꯧꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯑꯊꯨꯕꯗ ꯑꯣꯟꯂꯥꯏꯟ ꯄꯦꯟꯁꯟ ꯄ꯭ꯔꯣꯁꯦꯁꯤꯡ ꯁꯤꯁꯇꯦꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯄꯦꯟꯁꯟ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃꯁꯨꯡ ꯈꯨꯠꯂꯣꯏꯒꯗꯕ ꯃꯑꯣꯡꯗ ꯗꯤꯖꯥꯏꯟ ꯇꯧꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯗꯨ ꯔꯤꯚꯤꯌꯨ ꯇꯧꯈꯤ꯫ ꯅꯧꯅ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤꯕ ꯑꯣꯟꯂꯥꯏꯟ ꯄꯦꯟꯁꯟ ꯄ꯭ꯔꯣꯁꯦꯁꯤꯡ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃꯦꯅꯨꯑꯦꯜ ꯁ꯭ꯇꯔꯛꯆꯔꯁꯤꯡ ꯑꯁꯤ ꯃꯍꯨꯠ ꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯑꯦꯀꯥꯎꯟꯇꯦꯟꯠ ꯖꯦꯅꯔꯦꯜ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯇ꯭ꯔꯦꯖꯔꯤ ꯑꯣꯐꯤꯁꯀꯤ ꯗꯤꯗꯤꯑꯣꯁꯤꯡꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯑꯃꯁꯨꯡ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯦꯀꯤꯡ ꯇꯧꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯍꯜꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯗꯨ ꯌꯨꯅꯤꯛ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯗꯨ ꯑꯊꯨꯕꯗ ꯃꯣꯅꯤꯇꯔ ꯇꯧꯕꯁꯨ ꯉꯝꯂꯒꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯇꯥꯌꯔꯗ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯕꯦꯛꯂꯣꯛꯁꯤꯡ ꯑꯗꯨ ꯑꯊꯨꯕꯗ ꯀ꯭ꯂꯤꯌꯔ ꯇꯧꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯀꯃꯤꯠꯃꯦꯟꯠ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯔꯤꯇꯥꯌꯔ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯇꯣꯞ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯄꯦꯟꯁꯟ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯗꯨꯗ ꯑꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕ ꯅꯠꯇꯦ, ꯃꯁꯤꯗꯤ ꯃꯈꯣꯏꯅ ꯆꯍꯤ ꯀꯌꯥ ꯁꯔꯚꯤꯁ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯑꯗꯨꯅꯤ ꯍꯥꯏꯔꯤ꯫ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯁꯦꯟꯇ꯭ꯔꯦꯜ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯈ꯭ꯔꯦ꯫ ꯍꯟꯗꯛ ꯒꯨꯋꯥꯍꯥꯇꯤꯗ ꯇ꯭ꯔꯤꯄꯨꯔꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯑꯁꯥꯝꯒꯤ ꯗꯥꯎꯟꯇꯥꯎꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯍꯩ ꯇꯝꯕ ꯃꯩꯇꯩ ꯃꯍꯩꯔꯣꯏ ꯃꯉꯥꯅ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯈꯤ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯥꯏꯅꯔ ꯑꯣꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ, ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯆꯦꯅꯦꯜꯁꯤꯡ, ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯃꯃꯤꯡ ꯑꯃꯗꯤ ꯐꯣꯇꯣ ꯍꯥꯞꯂꯛꯈꯤꯕ ꯑꯗꯨ ꯖꯨꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯑꯦꯛꯠ 2015ꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜꯗ ꯔꯥꯏꯠ (MCPCR)ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯁꯦꯟꯇ꯭ꯔꯦꯜ ꯒꯨꯋꯥꯍꯥꯇꯤꯗ ꯂꯦꯇꯔ ꯑꯃ ꯊꯥꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜꯗ ꯔꯥꯏꯠꯀꯤ ꯆꯦꯌꯔꯄꯔꯁꯟ ꯀꯩꯁꯥꯝ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯈꯤꯕ ꯂꯦꯇꯔ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯩ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯤꯗꯤ ꯃꯥꯏꯅꯔꯅꯤ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯁꯥꯝꯒꯤ ꯄ꯭ꯔꯥꯒꯤꯌꯣꯇꯤꯁꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯂꯧꯈꯠꯈꯤꯕ ꯀꯦꯁ ꯅꯝꯕꯔ 125/25ꯀꯤ ꯃꯈꯥꯗ ꯑꯣꯕꯖꯥꯔꯕꯦꯁꯟ ꯍꯣꯝꯗ ꯊꯝꯂꯤ ꯍꯥꯏꯅ ꯄꯟꯕꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯀꯌꯥꯁꯨ ꯍꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯛꯁꯟ 74 ꯑꯣꯐ ꯗꯤ ꯖꯨꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯑꯦꯛꯠꯀꯤ ꯃꯈꯥꯗ ꯃꯥꯏꯅꯔ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯗꯤꯁꯀ꯭ꯂꯣꯖ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯣ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯕꯗꯤ ꯊꯥ 6 ꯏꯝꯄ꯭ꯔꯤꯖꯟꯃꯦꯟꯠ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯂꯥꯈ 2ꯒꯤ ꯐꯥꯏꯟ ꯊꯤꯍꯟꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯑꯁꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕꯒ ꯂꯣꯏꯅꯅ ꯄꯣꯁꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯍꯥꯏꯔꯤ꯫ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯁꯦꯞꯇꯦꯝꯕꯔ 18ꯗꯒꯤ ꯍꯥꯡꯂꯒꯅꯤ꯫ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 18ꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯖꯦꯅꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯥꯛꯇꯔ ꯀꯦ.ꯑꯦꯁ. ꯂꯣꯀꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯦꯅꯤꯝꯁꯀꯤ ꯋꯥꯔꯗ, ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯗꯤ ꯑꯇꯩ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕ ꯃꯐꯝꯁꯤꯡ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛ ꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯦꯅꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯥꯛꯇꯔ ꯀꯦ.ꯑꯦꯁ. ꯂꯣꯀꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯈꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯁꯨ ꯃꯧꯈꯠꯂꯛꯄ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯛꯄꯗꯒꯤ ꯇꯉꯥꯏꯐꯗꯅ ꯑꯅꯥꯕꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯇꯝ ꯈꯔ ꯁꯔꯚꯤꯁ ꯇꯧꯕ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯀꯦꯝꯄꯁ ꯌꯥꯎꯅ ꯃꯐꯝ ꯈꯔꯗ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯝꯕ ꯑꯗꯨ ꯍꯟꯊꯔꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯆꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯍꯥꯏꯈꯤ꯫
Khangabok tai singi chauna lo pari lising amarom ising da Leikhidre haina UFO khangabok na phongdokre khangabok ki thambal angang be canal gilambi paring kiam santhabung khunja taba lambel asigi salam lokol haraga khangnaba asigi akoibada ikok pattagi khangabok kha khundon phawbada lo amasung ngagi farm sing yauna lo pari lising amarom ising na thomjinduna phau tharo amadi langsakta ising leikhibagi maru oina phau lokpa yaroi dore haina lomi sing kokta khut hamnare thogdok asi kamari lena Universal Farmers Organization khangabok ki secretary moirang them munan sing na haikebada iko pat amadi kharung pat kataina bada khangabok ki lomi praja singi Mateng galona lambi semjinduna mamangdasu karak hana lengakta ahenba mijeng changbina ba haijarabasu haujik phawbada mateng phangba leitri haina nungnangba phungdurakli lawlokpa amadi law una bahana badasu khudongsa daba mayok nari basing asi yengbiraga Manipur lengakna lomi singi chapchaba mateng pangbina ba lengak ki pungning chingsilakli hiram asi kamari lenena lomi yamana phungdurakpada haukiba sahi khara asida iko pat amadi kharung pat ka tainana arong turel dagi pit listing amagi lambi paringda ringban pathaduna ising changsilakpadagi khosemgi ising ichau thoktuda ngasi lokpham sing asi ising thomjilakibani haujik amuk nauna phauhunba natraga lingbagi oitokpagi wangmada leirei khangaboki oinadi haujik maru oina tentha thangba kaifa khongmakha bihu kalkhong na singba lokpham sing asigi lomi praja singi awabase yengbiraga tungkoina lisang sinna yaifanaba mari leinaba authority singna mijeng changbiyo haike